ꯐꯠꯇꯕ ꯃꯤꯒꯤ ꯍꯤꯗꯥꯛ ꯂꯩꯇꯦ ꯅꯥꯄꯜ ꯋꯥꯡꯕ ꯃꯤꯗꯤ ꯄꯨꯟꯁꯤꯗꯨ ꯊꯨꯅ ꯃꯔꯥꯏ ꯆꯥꯏꯊꯩ ꯊꯥꯏꯅ ꯏꯄꯥ ꯏꯄꯨꯅ ꯍꯥꯏꯕꯤꯔꯝꯕ ꯄꯥꯎꯇꯥꯛꯁꯤꯡꯁꯤ ꯆꯨꯝꯗꯦ ꯀꯥꯏꯅ ꯈꯟꯕꯗꯤ ꯂꯥꯟꯒꯅꯤ ꯁꯨꯔꯣꯟ ꯀꯌꯥ ꯀꯌꯥ ꯍꯧꯈ꯭ꯔꯦ ꯃꯈꯣꯏꯅ ꯍꯥꯏꯔꯝꯕ ꯄꯥꯎꯇꯥꯛꯄꯨ ꯊꯑꯣꯏꯗ ꯆꯠꯈꯤꯕ ꯀꯌꯥꯁꯨ ꯌꯥꯎꯈ꯭ꯔꯦ ꯄꯥꯎꯇꯥꯛꯄꯨ ꯉꯥꯛꯅ ꯆꯠꯄ ꯀꯌꯥꯗꯤ ꯀꯨꯏꯅ ꯁꯥꯡꯅ ꯄꯨꯟꯁꯤꯈꯤ ꯄꯥꯎꯇꯥꯛꯄꯨ ꯊꯑꯣꯏꯗ ꯆꯠꯈꯤꯕ ꯃꯈꯣꯏꯗꯤ ꯈꯥꯡꯉꯨꯊꯛꯇ ꯄꯨꯟꯁꯤ ꯀꯦꯝꯈꯤꯕ ꯀꯌꯥ ꯌꯥꯎꯈꯤꯗꯕ ꯅꯠꯇꯦ ꯑꯩꯅ ꯃꯍꯦꯜꯂꯦꯍꯦ ꯆꯠꯄ ꯌꯥꯕ ꯁꯅꯥꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯅꯠꯇꯦ ꯑꯩꯗꯒꯤ ꯍꯦꯟꯕ ꯑꯩꯕꯨ ꯅꯝꯊꯕꯤꯕ ꯀꯌꯥ ꯂꯥꯛꯈꯤꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯗꯅ ꯆꯠꯄ ꯐꯩ ꯈꯜꯂꯤ ꯑꯅꯤꯗꯨ ꯕꯖꯥꯔ ꯌꯧꯔꯦ ꯚꯔꯥ ꯄꯤꯔꯝꯗꯨꯅ ꯄꯣꯂꯛꯇ ꯆꯪꯈ꯭ꯔꯦ ꯔꯦꯛꯁꯀ ꯁꯤꯇꯝꯒꯁꯨ ꯒꯥꯔꯤꯗꯨ ꯑꯥꯏꯅꯦꯔꯣꯝꯗ ꯄꯥꯔꯛ ꯇꯧꯔꯝꯗꯨꯅ ꯄꯣꯂꯛꯇ ꯅꯨꯄꯤ ꯑꯅꯤꯗꯨꯕꯨ ꯊꯤꯕ ꯍꯧꯔꯛꯂꯦ ꯀꯌꯥ ꯆꯥꯎꯕ ꯀꯩꯊꯦꯜ ꯑꯣꯏꯗꯕꯅ ꯄꯪꯀꯨꯏ ꯀꯨꯏꯗꯦ ꯅꯨꯄꯤ ꯑꯅꯤꯗꯨꯕꯨ ꯊꯤꯕ ꯑꯗꯨꯝ ꯐꯪꯂꯦ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯌꯣꯜꯂꯤꯕ ꯄꯣꯠꯐꯝ ꯄꯔꯦꯡ ꯑꯗꯨꯗ ꯐꯨꯔꯤꯠ ꯈꯔ ꯁꯨꯝ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ ꯔꯦꯛꯁꯅ ꯍꯤꯌꯥꯏꯅꯨꯒꯤ ꯅꯥꯞꯄꯗ ꯁꯤꯇꯝꯅ ꯍꯦꯟꯊꯣꯏꯒꯤ ꯅꯥꯞꯄꯗ ꯇꯨꯃꯤꯟꯅ ꯆꯤꯔꯣꯜ ꯇꯧꯏ ꯀꯩ ꯂꯩꯒꯦ ꯍꯥꯏꯔꯤꯅꯣ ꯑꯅꯤꯃꯛ ꯃꯁꯥꯗꯣ ꯈꯪꯅ ꯌꯦꯡꯊꯣꯔꯛꯏ ꯔꯦꯛꯁꯀ ꯁꯤꯇꯝꯒ ꯑꯣꯏꯔꯝꯕꯗꯨꯗ ꯍꯥꯟꯅꯗꯒꯤ ꯏ ꯍꯥꯏꯒꯠꯂꯝꯕꯗꯨ ꯍꯦꯟꯅ ꯁꯥꯎꯈ꯭ꯔꯦ ꯍꯤꯌꯥꯏꯅꯨꯅ ꯅꯨꯄꯤꯌꯥ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯊꯩꯗꯨꯅ ꯆꯠꯄ ꯍꯧꯏ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯈꯨꯗꯥꯡꯗꯣ ꯇꯥꯞ ꯇꯥꯞ ꯐꯥꯔꯛꯏ ꯅꯨꯄꯤ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯑꯍꯥꯡꯕ ꯃꯈꯨꯠ ꯅꯥꯝꯃꯗꯨꯅ ꯃꯃꯥꯏꯗ ꯁꯦꯠ ꯂꯥꯎꯅ ꯊꯥꯖꯤꯜꯂꯤ ꯈꯪꯍꯧꯗ ꯊꯥꯔꯛꯄꯅ ꯅꯨꯄꯥ ꯑꯅꯤꯗꯨ ꯇꯔꯪ ꯉꯥꯏꯍꯥꯛ ꯆꯠꯂꯤ ꯃꯈꯣꯏ ꯑꯅꯤꯅ ꯇꯔꯪ ꯆꯠꯂꯤꯉꯩ ꯇꯟꯖꯥꯗꯨ ꯂꯧꯗꯨꯅ ꯃꯈꯨꯠꯁꯤꯡꯗꯨ ꯁꯠꯇꯣꯛꯏ ꯂꯝꯕꯤ ꯂꯝꯍꯥꯡ ꯅꯠꯇꯕꯅꯤꯅ ꯃꯈꯣꯏꯒꯤ ꯃꯇꯧꯗꯨ ꯄꯣꯠ ꯂꯩꯕ ꯂꯥꯛꯂꯤꯕ ꯑꯃꯗꯤ ꯄꯣꯠꯐꯝ ꯐꯝꯂꯤꯕꯁꯤꯡꯗꯨꯁꯨ ꯂꯣꯏꯅ ꯎꯔꯦ ꯔꯦꯛꯁꯀ ꯁꯤꯇꯝꯒꯗꯨ ꯃꯤꯃꯥꯡꯅꯤ ꯍꯟꯒꯗ꯭ꯔꯥ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯍꯦꯟꯅ ꯍꯦꯟꯖꯤꯜꯂꯛꯏ ꯃꯥꯡꯗ ꯆꯠꯄ ꯍꯧꯈ꯭ꯔꯕꯤ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯍꯥꯟꯅ ꯄꯥꯏꯈꯤꯗ꯭ꯔꯕ ꯈꯨꯗꯥꯡ ꯅꯥꯀꯟꯗꯨꯃꯨꯛ ꯐꯥꯔꯛꯏ ꯍꯟꯗꯛꯇꯤ ꯅꯨꯄꯤ ꯑꯅꯤꯃꯛ ꯐꯥꯊꯕ ꯌꯥꯗ꯭ꯔꯤ ꯃꯈꯣꯟ ꯈꯖꯤꯛ ꯍꯧꯅ ꯍꯥꯏꯔꯛꯏ ꯍꯤꯌꯥꯏꯅ ꯍꯦ ꯑꯩꯈꯣꯏꯁꯦ ꯀꯩ ꯑꯣꯏꯅ ꯎꯏ ꯍꯥ ꯅꯣꯏꯅ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯄꯪꯌꯥꯗ ꯌꯥꯕ ꯅꯨꯄꯤ ꯑꯣꯏꯅ ꯎꯕ꯭ꯔꯥꯕ ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯑꯗꯨꯍꯥꯛꯅ ꯎꯁꯤꯠꯇꯕꯁꯨ ꯇꯧꯔꯛꯀꯅꯨ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯁꯨ ꯌꯥꯎꯅ ꯌꯦꯡꯕꯅꯤ ꯃꯤꯃꯥꯡꯗ ꯐꯖꯗꯦ ꯃꯐꯝꯁꯤ ꯃꯤꯌꯥꯝ ꯇꯤꯟꯕꯅꯤ ꯈꯟꯅ ꯁꯨꯝ ꯇꯨꯃꯤꯟꯅ ꯐꯥꯊꯔꯒ ꯂꯩꯕꯅꯤ ꯅꯠꯇꯦ ꯅꯣꯏꯒꯤ ꯅꯀꯣꯛꯇꯨꯗ ꯑꯩꯈꯣꯏꯅ ꯁꯤ ꯀꯔꯤ ꯑꯣꯏꯅ ꯎꯔꯤꯅꯣꯕ ꯂꯝꯕꯤꯗ ꯆꯠꯄ ꯃꯄꯨ ꯄꯥꯟꯗꯕ ꯍꯨꯏ ꯍꯧꯗꯣꯡ ꯑꯣꯏꯅ ꯎꯔꯔꯕ꯭ꯔꯥ ꯃꯤ ꯈꯨꯗꯤꯡꯃꯛ ꯀꯣꯏꯊꯥ ꯊꯥꯗꯣꯛꯄ ꯃꯤ ꯑꯣꯏꯅꯁꯨ ꯎꯕꯤꯒꯅꯨ ꯃꯤꯌꯥꯝ ꯃꯥꯡꯁꯤꯗ ꯋꯥꯊꯣꯛ ꯆꯥꯎꯊꯣꯔꯛꯇ꯭ꯔꯤꯉꯩ ꯂꯦꯝꯅ ꯌꯨꯝꯗ ꯍꯟꯕꯤꯌꯨ ꯅꯠꯇ꯭ꯔꯗꯤ ꯀꯌꯥ ꯅꯥꯇꯩ ꯆꯥꯅꯔꯣꯏ ꯍꯟꯗꯛꯇꯤ ꯌꯥꯒꯗ꯭ꯔꯥ ꯈꯟꯅ ꯁꯥꯎꯔꯁꯨ ꯐꯥꯊꯔꯒ ꯂꯦꯝꯅ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯁꯥꯗꯒꯤꯁꯨ ꯍꯦꯟꯅ ꯁꯥꯊꯤꯈ꯭ꯔꯦ ꯃꯤꯅ ꯉꯥꯡꯂꯤꯕꯗꯨ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯦ ꯍꯦꯟꯅ ꯂꯨꯗꯕ ꯍꯦꯟꯖꯤꯜꯂꯛꯏ ꯍꯤꯌꯥꯏꯅꯨꯗꯨ ꯁꯥꯎꯅ ꯐꯣꯟ ꯂꯧꯊꯣꯛꯇꯨꯅ ꯃꯄꯥꯗ ꯀꯣꯜ ꯇꯧꯒꯦꯅ ꯅꯝꯕ ꯍꯧꯕꯒ ꯔꯦꯛꯁꯅ ꯐꯣꯟꯗꯨ ꯃꯨꯟꯈ꯭ꯔꯦ ꯄꯤꯔꯛꯑꯣ ꯐꯣꯟꯗꯣ ꯑꯩꯒꯤ ꯐꯣꯟꯗꯣ ꯂꯧꯔꯒ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯀꯩꯊꯦꯜꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯅꯪꯒꯤ ꯅꯨꯃꯤꯠꯇꯨꯗ ꯀꯔꯤ ꯑꯣꯏꯅ ꯎꯒꯦ ꯄꯤꯔꯛꯑꯣ ꯍꯤꯌꯥꯏꯅ ꯉꯥꯡꯉꯤꯕꯗꯨ ꯀꯩꯁꯨ ꯇꯥꯁꯤꯟꯅꯗꯦ ꯑꯗꯨꯝ ꯂꯩ ꯍꯦꯟꯊꯣꯏ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯄꯥꯗ ꯀꯣꯜ ꯇꯧꯕ ꯍꯧꯕꯒ ꯁꯤꯇꯝꯅ ꯃꯨꯟꯈ꯭ꯔꯦ ꯅꯨꯄꯤ ꯑꯅꯤꯃꯛ ꯐꯥꯊꯕ ꯌꯥꯗ ꯁꯥꯎꯔꯤ ꯃꯌꯥꯝꯁꯨ ꯈꯔ ꯈꯔ ꯍꯨꯞꯆꯤꯟꯕ ꯍꯧꯔꯛꯂꯤ ꯁꯅꯥꯒ ꯊꯦꯝꯕꯤꯒꯁꯨ ꯕꯖꯥꯔꯗ ꯃꯆꯥꯒꯤ ꯄꯣꯠꯆꯩ ꯊꯤꯟꯅꯕ ꯀꯩꯀꯩꯅꯣ ꯈꯔ ꯂꯩꯕ ꯂꯥꯛꯄꯅꯤ ꯃꯤ ꯈꯟꯅꯕꯒꯨꯝ ꯎꯕꯗꯨꯗ ꯆꯪꯂꯛꯏ ꯍꯤꯌꯥꯏꯗ ꯑꯣꯟꯁꯤꯜꯂꯒ ꯕꯦꯃꯥ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯍꯤꯌꯥꯏꯅꯨ ꯁꯥꯎꯅ ꯀꯅꯥꯅꯣ ꯀꯩꯅꯣ ꯈꯪꯗꯅ ꯃꯣꯏꯅ ꯉꯁꯥꯏꯗꯩ ꯀꯥꯔꯟ ꯇꯥꯔꯒ ꯂꯩꯔꯦ ꯁꯣꯝꯗ ꯂꯥꯛꯑꯣ ꯕꯦꯃꯥ ꯅꯪꯁꯨ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯊꯦꯝꯕꯤꯅ ꯍꯤꯌꯥꯏꯅꯨꯒ ꯍꯦꯟꯊꯣꯏꯒꯕꯨ ꯆꯤꯡꯊꯣꯛꯇꯨꯅ ꯃꯥꯒꯤ ꯅꯥꯀꯟꯗ ꯂꯦꯞꯍꯜꯂꯤ ꯑꯗꯨꯒ ꯔꯦꯛꯁ ꯍꯣꯏꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯋꯥꯍꯪ ꯇꯧꯏ ꯏꯕꯨꯡꯉꯣ ꯅꯣꯏ ꯑꯅꯤꯕꯨ ꯀꯥꯏꯗꯩꯅꯣ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯁꯦ ꯅꯈꯣꯏ ꯑꯅꯤꯕꯨ ꯍꯥꯟꯅ ꯃꯁꯛ ꯈꯪꯕ꯭ꯔꯅꯦ ꯔꯦꯛꯁꯇꯨ ꯎꯁꯤꯠꯇꯅ ꯏꯁ ꯍꯧꯖꯤꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯑꯒ ꯍꯩꯄꯥ ꯁꯥꯔꯛꯏꯕ ꯅꯪꯅ ꯀꯅꯥꯅꯣ ꯅꯨꯄꯤꯁꯤꯡꯁꯤꯒꯤ ꯃꯤꯅꯥꯏꯔꯣ ꯊꯦꯝꯕꯤ ꯇꯞꯅ ꯏꯪꯅ ꯍꯪꯕ ꯌꯥꯗ꯭ꯔꯗꯨꯅ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯜꯂꯛꯏ ꯁꯅꯥꯈ꯭ꯌꯥ ꯁꯅꯥꯅ ꯍꯩ ꯅꯣꯏ ꯑꯅꯤꯕꯨ ꯀꯅꯥꯏ ꯃꯆꯥꯅꯣꯅꯦ ꯑꯗꯨꯛ ꯌꯥꯝ ꯆꯥꯎꯅ ꯋꯥ ꯉꯥꯡꯉꯤꯗꯨꯕꯣ ꯅꯪ ꯅꯊꯧ ꯀꯩ ꯂꯩꯒꯦ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯃꯥ ꯍꯪꯕꯒꯤ ꯑꯣꯏꯅꯤꯡꯕ ꯑꯣꯏꯖꯁꯅꯨ ꯀꯩꯅꯣ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯁꯅꯥꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯑꯩ ꯀꯔꯤ ꯂꯝꯗꯩꯅꯣꯅꯦ ꯅꯣꯏꯕꯣ ꯉꯁꯥꯏꯗꯩ ꯍꯥꯏꯔꯤꯁꯤ ꯅꯅꯥꯗꯣ ꯇꯥꯗ꯭ꯔꯣ ꯍꯜꯂ ꯑꯣ ꯑꯗꯨꯛ ꯌꯥꯝꯅ ꯅꯥꯄꯜ ꯇꯧꯔꯗꯤ ꯅꯥꯄꯜꯗꯨ ꯊꯨꯗꯦꯛꯄ ꯇꯥꯔꯦꯗꯅ ꯀꯩꯗꯧꯗꯣꯏꯕ ꯅꯪ ꯇꯧꯅꯤꯡꯕ ꯇꯧꯖꯧꯅꯦ
ꯁꯅꯥ ꯃꯅꯤꯡꯗ ꯌꯦꯞꯂꯤꯕ ꯔꯤꯚꯣꯜꯚꯔꯗꯨ ꯁꯠꯇꯣꯛꯂꯒ ꯂꯣꯛ ꯆꯤꯡꯂꯒ ꯔꯦꯛꯁꯀꯤ ꯃꯀꯣꯛꯇ ꯅꯝꯃꯤ꯫ ꯔꯦꯛꯁ ꯑꯗꯨꯐꯥꯎ ꯊꯧꯁꯥꯗꯦ, ꯃꯆꯤꯟ ꯆꯤꯡꯈꯠꯂꯒ ꯁꯅꯥ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯁ꯭ꯇꯦꯁꯟꯗ ꯀꯣꯜ ꯇꯧꯏ꯫ "ꯍꯩ, ꯅꯣꯏ ꯀꯅꯥ ꯀꯅꯥ ꯂꯩ? ꯀꯩꯊꯦꯜ ꯐꯥꯎꯗꯪ ꯈꯔ ꯊꯨ ꯂꯥꯛꯑꯣ." "ꯐꯅꯤ ꯁꯔ." ꯍꯦꯟꯊꯣꯏꯅ ꯉꯁꯥꯏ ꯃꯄꯥꯗ ꯀꯣꯜ ꯇꯧꯈꯤꯕꯗꯨ ꯑꯗꯨꯝ ꯀꯛꯈꯤꯗ ꯁꯤꯇꯝꯅ ꯃꯨꯟꯈꯤꯕꯅ ꯍꯦꯟꯃꯟꯇꯅ ꯍꯜꯂꯣ ꯍꯜꯂꯣ ꯍꯥꯏꯕꯗ ꯃꯆꯥꯅꯗꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇ ꯃꯤ ꯃꯌꯥꯝ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯣꯛꯑꯦ ꯈꯪꯕꯅ ꯏꯕꯦꯊꯣꯏꯒ ꯂꯣꯏꯅꯗꯨꯅ ꯃꯆꯥꯒꯤ ꯂꯝꯕꯤ ꯊꯤꯔꯛꯄꯅꯤ꯫ ꯏꯕꯦꯌꯥꯏꯗꯁꯨ ꯄꯥꯎ ꯄꯤꯈ꯭ꯔꯦ꯫ ꯏꯕꯦꯌꯥꯏꯅ ꯑꯃꯨꯛ ꯈꯣꯏꯃꯨꯗ ꯄꯤꯗꯨꯅ ꯄꯥꯔꯦꯝꯕꯒ ꯂꯣꯏꯅꯗꯨꯅ ꯂꯥꯛꯂꯦ꯫ ꯄꯨꯂꯤꯁ ꯇꯤꯝꯅ ꯌꯧꯁꯤꯜꯂꯛꯄꯒ ꯏꯕꯦꯌꯥꯏ ꯏꯕꯦꯊꯣꯏ ꯍꯣꯏꯅ ꯌꯧꯁꯤꯜꯂꯛꯄꯒ ꯃꯄꯥ ꯆꯥꯅꯔꯦ꯫ ꯃꯃꯥ ꯑꯅꯤꯃꯛ ꯄꯥꯈꯠꯅ ꯃꯆꯥ ꯑꯅꯤꯅ ꯂꯩꯔꯤꯕꯗꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ "ꯕꯦꯝꯃ, ꯊꯣꯏ, ꯀꯩꯝ ꯇꯧꯗꯦꯀꯣ?" "ꯇꯧꯗꯤꯌꯦ ꯃꯃꯥ." ꯊꯦꯝꯕꯤꯅ, "ꯍꯩꯃꯥ, ꯏꯕꯦꯌꯥꯏ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯔꯣ?" "ꯑꯧ, ꯃꯥꯅꯦ." "ꯑꯣ, ꯑꯩꯗꯤ ꯃꯁꯛ ꯈꯪꯉꯨꯗ꯭ꯔꯦꯗꯅ." ꯄꯨꯂꯤꯁꯁꯤꯡꯗꯨꯅ ꯁꯤꯇꯝꯒ ꯔꯦꯛꯁꯀꯕꯨ ꯐꯥꯗꯨꯅ ꯄꯨꯕ ꯍꯧꯏ꯫ ꯍꯤꯌꯥꯏꯅꯨ ꯄꯥꯈꯠꯅ, "ꯐꯣꯟ ꯄꯨꯈ꯭ꯔꯦ." ꯁꯅꯥꯅ, "ꯀꯔꯤ ꯍꯥꯏꯕꯅꯣ ꯏꯕꯦꯝꯃ? ꯃꯣꯏ ꯑꯅꯤꯅ ꯑꯩꯈꯣꯏꯅꯤꯒꯤ ꯐꯣꯟ ꯃꯨꯟꯈꯤꯕ?" "ꯑꯩ, ꯐꯣꯟ ꯃꯨꯟꯈꯤ ꯍꯥꯏꯔꯤꯁꯤ ꯆꯨꯝꯕ꯭ꯔꯅꯦ? ꯄꯤꯔꯝꯃꯨꯅꯦ." ꯀꯣꯟꯁꯇꯦꯕꯜ ꯑꯃꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯣꯟ ꯑꯅꯤꯗꯨ ꯃꯨꯜꯂꯤ꯫ "ꯗꯩ, ꯁꯛꯇꯥꯁꯤꯡꯁꯤꯗꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ꯫ ꯁꯔ, ꯁꯦ ꯁꯣꯝꯗ ꯂꯩ." "ꯂꯣꯀꯞꯇ ꯊꯅꯝꯃꯨ, ꯑꯩ ꯍꯣꯔꯦꯟ ꯂꯥꯛꯀꯦ." "ꯐꯅꯤ ꯁꯔ." "ꯄꯨꯈ꯭ꯔꯣ ꯄꯨꯈ꯭ꯔꯣ." ꯔꯦꯛꯁꯀ ꯁꯤꯇꯝꯒꯗꯨ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ꯫ ꯁꯅꯥꯅ, "ꯁꯤꯖ, ꯃꯥꯕꯨ ꯏꯕꯦꯌꯥꯏ ꯅꯠꯇ꯭ꯔꯅꯦ?" "ꯑꯧ, ꯃꯥꯅꯤ ꯁꯅꯥꯈ꯭ꯌꯥ." "ꯑꯩꯁꯨ ꯀꯨꯏꯔꯦꯅꯦ ꯎꯈꯤꯗꯕ." "ꯏꯕꯦꯌꯥꯏ, ꯅꯪꯕꯨ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ?" "ꯌꯥꯝꯕꯨꯡ, ꯅꯨꯡꯉꯥꯏꯔꯤꯌꯦ." "ꯑꯅꯤꯃꯛ ꯅꯪꯒꯤ ꯑꯉꯥꯡ ꯑꯣꯏꯗꯣꯏꯔꯥ?" "ꯅꯠꯇꯦ ꯌꯥꯝꯕꯨꯡ, ꯁꯤꯅ ꯑꯩꯒꯤ, ꯑꯗꯨꯒ ꯃꯁꯤꯅ ꯏꯅꯥꯎꯅꯨꯄꯤꯒꯤ ꯃꯆꯥꯅꯤ." "ꯑꯣ, ꯏꯕꯦꯝꯃꯅꯤꯃꯛ ꯍꯧꯖꯤꯛꯇꯤ ꯃꯇꯝꯁꯤ ꯌꯥꯝ ꯐꯠꯇ꯭ꯔꯕꯅꯤꯀꯣ꯫ ꯅꯨꯄꯥ ꯅꯍꯥꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯈꯠꯅꯕ ꯌꯥꯗꯦ꯫ ꯃꯈꯣꯏꯅ ꯎꯔꯁꯨꯅꯦ ꯇꯨꯃꯤꯟꯅ ꯃꯥꯟꯅꯗ ꯂꯥꯛꯀꯗꯕꯅꯤ꯫ ꯍꯦꯔꯥ, ꯃꯈꯣꯏꯅ ꯍꯦꯟꯖꯤꯜꯂꯛꯑꯗꯤ ꯄꯥꯕꯨꯡꯗ ꯍꯦꯛꯇ ꯐꯣꯟ ꯇꯧꯔꯣ꯫ ꯄꯥꯕꯨꯡ ꯈꯨꯗꯛꯇ ꯌꯧꯔꯛꯀꯦꯅꯦ." "ꯑꯧ ꯄꯥꯕꯨꯡ." ꯊꯦꯝꯕꯤꯅ, "ꯕꯦꯝꯃ, ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯔꯤ ꯀꯧꯕ?" "ꯑꯩꯒꯤꯅ ꯍꯤꯌꯥꯏꯅꯨ, ꯑꯩꯒꯤꯅ ꯍꯦꯟꯊꯣꯏ ꯀꯧꯏ." "ꯃꯤꯡꯗꯤ ꯂꯣꯏ ꯐꯖꯩꯅꯦ꯫ ꯁꯤꯃꯤꯁꯇꯔ ꯀꯌꯥ ꯇꯝꯂꯕ?" "2nd ꯁꯦꯃꯤꯁꯇꯔ ꯇꯝꯂꯤꯌꯦ." "ꯀꯟꯅ ꯍꯣꯠꯅꯧ, ꯀꯟꯅ꯫ ꯍꯧꯖꯤꯛꯇꯤꯅꯦ ꯈꯔ ꯈꯔ ꯆꯦꯛꯁꯜꯂꯨ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯗ." "ꯍꯣꯏ." "ꯏꯕꯦꯌꯥꯏ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ." "ꯑꯩꯈꯣꯏꯃꯨꯛ ꯌꯧꯔꯒꯦꯀꯣ." "ꯍꯣꯏ." "ꯃꯣꯏ ꯁꯅꯥꯈ꯭ꯌꯥ, ꯆꯠꯁꯤ ꯂꯥꯎ." "ꯍꯣꯏꯅꯦ, ꯑꯗꯨꯗꯤ ꯑꯩꯈꯣꯏꯃꯨꯛ ꯆꯠꯂꯦꯀꯣ꯫ ꯀꯩꯒꯨꯝꯕ ꯑꯃ ꯍꯦꯛꯅꯦ ꯊꯣꯛꯄꯗ ꯑꯗꯨꯝ ꯄꯥꯕꯨꯡꯒꯤ ꯅꯝꯕꯔꯗꯨꯗ ꯄꯥꯎ ꯐꯥꯎꯔꯛꯎ ꯏꯆꯥ ꯊꯣꯏꯕꯤ." "ꯍꯣꯏ ꯄꯥꯕꯨꯡ." ꯊꯦꯝꯕꯤꯒ ꯁꯅꯥꯒꯗꯣ ꯍꯟꯈ꯭ꯔꯦ꯫ ꯍꯦꯃꯟꯇꯅ, "ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯊꯣꯏ?" "ꯑꯩꯈꯣꯏ ꯑꯅꯤꯅ ꯀꯣꯂꯦꯖꯇꯒꯤ ꯊꯣꯛꯂꯛꯄꯗꯅꯦ." ꯍꯥꯏꯔꯒ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯦ꯫ ꯈꯣꯏꯃꯨ, ꯍꯦꯃꯟꯇ, ꯏꯕꯦꯊꯣꯏ, ꯏꯕꯦꯌꯥꯏ, ꯄꯥꯔꯦꯝꯕ ꯃꯈꯣꯏ ꯂꯣꯏꯅ ꯁꯥꯎꯔꯤ꯫ ꯅꯨꯄꯤꯅꯤ ꯉꯝꯃꯤ ꯍꯥꯏꯗꯅ ꯇꯧꯕ ꯑꯃ ꯌꯥꯎꯕꯁꯤꯗ꯫ ꯈꯣꯏꯃꯨꯅ, ꯐꯔꯦ ꯂꯥꯛꯑꯣ, ꯍꯟꯅꯕ ꯇꯧꯔꯁꯤ꯫ ꯍꯣꯔꯦꯟ ꯁ꯭ꯇꯦꯁꯟꯗ ꯆꯠꯂꯒ ꯀꯅꯥ ꯀꯅꯥꯒꯤ ꯃꯆꯥꯅꯣꯗꯣ ꯈꯪꯗꯣꯛꯑꯒꯦ." "ꯏꯕꯦꯊꯣꯏ, ꯅꯣꯏꯒꯤꯗꯤ ꯒꯥꯔꯤ ꯌꯥꯎꯔꯛꯄ꯭ꯔꯣ?" "ꯌꯥꯎꯔꯛꯑꯦ ꯏꯆꯦ." "ꯐꯔꯦ, ꯑꯗꯨꯗꯤ ꯅꯈꯣꯏ ꯄꯨꯟꯅꯅꯦ ꯑꯃ ꯂꯥꯛꯑꯣ, ꯑꯩꯈꯣꯏꯁꯨ ꯄꯨꯟꯅ ꯍꯟꯈ꯭ꯔꯒꯦ꯫ ꯌꯨꯝꯗ ꯅꯤꯡꯊꯤꯅ ꯄꯣꯊꯥꯍꯜꯂꯣ ꯑꯉꯥꯡꯁꯤꯡꯁꯦ." "ꯍꯣꯏ ꯏꯆꯦ." ꯑꯁꯨꯝꯅ ꯃꯃꯥ ꯃꯄꯥꯒ ꯂꯣꯏꯅꯗꯨꯅ ꯍꯜꯂꯛꯂꯤ꯫ ꯉꯁꯤꯒꯤ ꯔꯦꯛꯁꯀ ꯁꯤꯇꯝꯒꯒꯤ ꯃꯇꯧꯗꯨ ꯍꯤꯌꯥꯏꯅꯨ ꯃꯩ ꯍꯧꯅ ꯁꯥꯎꯔꯦ꯫ ꯀꯩꯊꯦꯜꯒ ꯑꯣꯏꯕꯅꯤ, ꯃꯤꯌꯥꯝ ꯃꯥꯡꯗ ꯈꯟꯅꯕ ꯆꯩꯅꯕ ꯄꯥꯝꯗꯕꯒꯤ ꯇꯨꯃꯤꯟꯅ ꯈꯥꯡꯖꯤꯟꯈꯤꯕꯅꯤ꯫ ꯑꯗꯨꯛ ꯍꯛꯅ ꯂꯥꯛꯆꯈꯤꯕꯗꯨꯗ ꯃꯥ ꯄꯦꯟꯗ꯭ꯔꯦ꯫ ꯍꯣꯔꯦꯟ ꯁ꯭ꯇꯦꯁꯟ ꯆꯠꯄꯁꯤ ꯌꯥꯎꯔꯨꯁꯤꯔ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯥ ꯅꯨꯄꯤꯅꯤ, ꯍꯧꯖꯤꯛ ꯃꯌꯥꯝ ꯌꯥꯎꯔꯤꯉꯩ ꯃꯥꯅ ꯉꯝꯂꯁꯨ ꯅꯣꯡꯃ ꯃꯇꯣꯝꯗ ꯆꯠꯄ ꯅꯨꯃꯤꯠꯇ ꯃꯈꯣꯏꯅ ꯑꯃꯨꯛ ꯇꯟꯖꯥ ꯂꯧꯈꯤꯗ꯭ꯔꯥ ꯈꯜꯂꯤ꯫ ꯍꯦꯟꯊꯣꯏꯁꯨ ꯆꯞ ꯃꯥꯟꯅꯩ, ꯄꯦꯟꯗꯕꯅ ꯂꯩꯐꯝ ꯈꯪꯗꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯁꯃꯥꯅ ꯈꯣꯒꯦꯟ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩ꯫ ꯉꯁꯥꯏꯗꯒꯤ ꯁ꯭ꯇꯦꯁꯟꯗꯒꯤ ꯀꯣꯜ ꯇꯧꯔꯛꯄꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯣꯝꯗ ꯆꯠꯄ ꯌꯥꯗꯕꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯄꯨꯔꯣꯏꯕ ꯉꯥꯏꯔꯤꯕꯅꯤ꯫ ꯄꯨꯡ 8 ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯈꯣꯒꯦꯟ ꯃꯌꯨꯝꯗ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯏ꯫ ꯁꯃꯥ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯁꯨꯃꯥꯡ ꯇꯝꯅ ꯂꯥꯛꯏ꯫
ꯈꯣꯒꯦꯟꯅ ꯒꯥꯔꯤꯗꯣ ꯒꯦꯔꯦꯖꯇ ꯊꯧꯖꯤꯟꯈꯤꯒꯦ ꯇꯧꯏ꯫ ꯑꯃꯨꯛꯇ ꯉꯥꯏꯈꯨꯋꯣ꯫ ꯈꯣꯒꯦꯟꯗꯣ ꯉꯥꯎꯔꯤ꯫ ꯀꯩꯅꯣ? ꯁ꯭ꯇꯦꯁꯟ ꯐꯥꯎꯗ ꯉꯥꯏꯍꯥꯛ ꯌꯧꯔꯨꯁꯤ꯫ ꯀꯅꯥ ꯁ꯭ꯇꯦꯁꯟ? ꯂꯝꯈꯥꯏꯗ꯫ ꯑꯣꯏ, ꯁ꯭ꯇꯦꯁꯟꯗ ꯀꯩꯗꯧꯔꯨꯒꯦ ꯍꯥꯏꯕꯅꯣ? ꯅꯨꯃꯤꯗꯥꯡꯁꯤꯗ ꯕꯤꯔꯦ ꯃꯌꯥꯝꯒ ꯏꯔꯥꯡ ꯇꯧꯔꯨꯒꯦ ꯍꯥꯏꯕ꯭ꯔꯣ? ꯍꯦꯔꯥ, ꯑꯗꯨꯒꯨꯝꯕ ꯃꯆꯣꯡ ꯃꯄꯥꯡ ꯅꯥꯏꯗꯕ ꯋꯥꯗꯣ ꯉꯥꯡꯕꯤꯔꯛꯀꯅꯨ꯫ ꯅꯣꯏꯅ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯑꯩꯁꯨ ꯇꯧꯔꯝꯅꯤ ꯈꯜꯂꯨꯅꯨ꯫ ꯅꯆꯥ ꯐꯖꯕ ꯑꯅꯤꯗꯣ ꯅꯨꯄꯤ ꯐꯥꯒꯦ ꯇꯧꯔꯨꯕꯩ ꯄꯨꯂꯤꯁꯅ ꯐꯥꯔꯦ, ꯂꯣꯀꯞꯇ ꯂꯩꯔꯦꯌꯦ꯫ ꯃꯈꯣꯏꯗꯤ ꯀꯅꯥꯒꯤ ꯃꯆꯥ ꯐꯥꯒꯦ ꯇꯧꯔꯨꯔꯤꯕ? ꯅꯠꯇꯦ, ꯅꯨꯄꯤꯗꯨꯒꯤ ꯏꯃꯨꯡꯗꯨꯕꯨ ꯄꯩꯁꯥ ꯄꯥꯏ ꯍꯥꯏꯕ꯭ꯔꯣ? ꯁꯦꯜ ꯄꯥꯏꯕ ꯃꯆꯥ ꯑꯣꯏꯔꯗꯤ ꯀꯣꯛ ꯐꯥꯔꯒ ꯌꯨꯝꯁꯤꯗ ꯄꯨꯔꯛꯀꯦ ꯍꯥꯏꯗꯤ ꯄꯪꯈ꯭ꯔꯦꯗ ꯏꯆꯥꯁꯤꯡꯗꯣ꯫ ꯇꯥꯕ ꯌꯥꯕ ꯋꯥ ꯈꯔ ꯉꯥꯡꯅꯁꯤꯀꯣ꯫ ꯂꯥꯛꯑꯣꯁꯤ ꯂꯥꯛꯑꯣ, ꯆꯠꯇꯣꯏ ꯑꯣꯏꯔꯗꯤꯅꯦ ꯁꯠ ꯆꯠꯂꯨꯁꯤ꯫ ꯁꯃꯥꯖꯁꯨ ꯒꯥꯔꯤꯗ ꯀꯥꯈꯠꯇꯨꯅ ꯁ꯭ꯇꯦꯁꯟ ꯇꯝꯅ ꯊꯧꯔꯛꯂꯤ꯫ ꯃꯃꯥ ꯃꯄꯥ ꯂꯥꯛꯇ꯭ꯔꯦ ꯈꯪꯉꯗꯤ ꯀꯣꯛ ꯊꯥꯗꯣꯔꯛꯄ ꯀꯩꯗꯧꯒꯦ? ꯑꯩꯕꯨ ꯑꯃꯨꯛ ꯋꯥꯍꯜꯂꯦ, ꯁꯥꯂꯥ꯫ ꯇꯥꯅꯤꯡꯗꯦꯀꯣ, ꯇꯥꯕ ꯌꯥꯗꯕ ꯋꯥ ꯉꯥꯛꯇꯅꯤ ꯉꯁꯥꯏꯗꯒꯤ ꯉꯥꯡꯉꯤꯗꯣ꯫ ꯍꯩ, ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯆꯨꯝꯗ꯭ꯔꯣ? ꯁꯤꯕꯨ ꯂꯥꯜꯂꯤꯕ꯭ꯔꯣ? ꯌꯥꯔꯦ, ꯑꯩꯗ ꯇꯨꯃꯤꯟ ꯂꯩꯖꯔꯒꯦ, ꯒꯥꯔꯤꯗꯨ ꯇꯨꯃꯤꯟ ꯊꯧꯕꯤꯔꯣ꯫ ꯅꯨꯄꯤ ꯑꯃꯅ ꯆꯥꯎꯈꯤꯕꯒꯤ ꯊꯦꯝꯐꯝ ꯈꯪꯗ ꯂꯥꯛꯂꯤꯉꯩꯁꯤꯗꯅꯦ ꯀꯣꯛꯁꯤ ꯉꯥꯛꯇ ꯄꯣꯊꯥꯒꯦ ꯐꯪꯗ꯭ꯔꯤ꯫ ꯅꯣꯏ ꯃꯌꯥꯝꯁꯤꯅ ꯑꯩꯁꯦ ꯑꯣꯠꯄꯁꯦ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦꯗꯀꯣ꯫ ꯈꯟꯅꯗꯅ ꯂꯥꯛꯄꯅ ꯁ꯭ꯇꯦꯁꯟ ꯌꯧꯔꯦ꯫ ꯒꯥꯔꯤꯗꯣ ꯄꯥꯔꯛ ꯇꯧꯔꯝꯃꯒ ꯍꯥꯏꯔꯤ ꯆꯪꯂꯛꯏ꯫ ꯅꯨꯄꯥ, ꯐꯖꯅ ꯆꯠꯂꯨꯀꯣ, ꯃꯤ ꯃꯃꯥꯡꯗ ꯏꯀꯥꯏꯖꯩ꯫ ꯊꯛꯎꯔꯁꯨꯅꯦ ꯈꯔ ꯐꯥꯊꯧ, ꯅꯁꯥꯗꯣ ꯃꯤ ꯃꯃꯥꯡꯁꯤꯗ꯫ ꯑꯩꯅꯦ ꯅꯣꯏ ꯅꯄꯥ ꯅꯆꯥꯒꯤ ꯍꯥꯛꯇꯛꯇ ꯃꯤꯃꯥꯡ ꯊꯣꯛꯄ ꯉꯝꯂꯣꯏꯗꯧꯔꯤꯌꯦ ꯑꯩ꯫ ꯍꯩ, ꯌꯨꯝꯗ ꯁꯨꯝ ꯂꯩꯗꯧꯕ ꯅꯪꯅ ꯀꯔꯤꯒꯤ ꯃꯤꯃꯥꯡꯗ ꯑꯃꯨꯛ ꯏꯀꯥꯏꯕ ꯈꯪꯗꯣꯏꯅꯣ? ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯁꯃꯥ ꯈꯣꯒꯦꯟꯒꯤ ꯋꯥꯍꯩꯗ ꯇꯤꯡ ꯂꯥꯎꯏ, ꯑꯗꯨꯕꯨ ꯃꯥ ꯃꯤꯃꯥꯡꯅꯤ ꯈꯟꯅ ꯇꯨꯃꯤꯟꯅ ꯂꯩ꯫ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯅꯨꯡꯗ ꯆꯪꯂꯛꯏ꯫ ꯃꯈꯣꯏꯅ ꯆꯪꯂꯛꯄꯗ ꯈꯣꯏꯃꯨ, ꯍꯦꯃꯟꯇ, ꯄꯥꯔꯦꯝꯕ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯂꯩꯔꯝꯃꯤ꯫ ꯉꯁꯥꯏꯗꯒꯤ ꯃꯈꯣꯏ ꯀꯧꯕꯕꯨ ꯍꯧꯖꯤꯛꯇ ꯂꯥꯛꯑꯦ ꯍꯥꯏꯅ ꯍꯥꯟꯅ ꯁꯥꯎꯗꯨꯅ ꯂꯩꯔꯝꯕꯗꯨꯗꯒꯤ ꯍꯦꯟꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦ꯫ ꯈꯣꯒꯦꯟꯗꯤ ꯈꯣꯏꯃꯨꯒ ꯄꯥꯔꯦꯝꯕꯒ ꯂꯦꯞꯂꯤꯕꯗꯨ ꯎꯗꯦ, ꯃꯥꯒꯤ ꯊꯣꯛꯄ ꯌꯥꯝ ꯄꯣꯡꯅ ꯍꯥꯏꯔꯛꯏ꯫ ꯑꯩ ꯀꯅꯥꯅꯣꯅꯦ ꯑꯩꯒꯤ ꯏꯆꯥꯅꯤ ꯐꯥꯖꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯄꯨꯊꯣꯔꯛꯎ, ꯑꯩ ꯂꯥꯛꯏꯉꯩꯁꯤꯗꯅꯦ ꯄꯨꯖꯈ꯭ꯔꯒꯦ ꯏꯆꯥꯗꯣ꯫ ꯈꯣꯒꯦꯟꯒꯤ ꯎꯁꯤꯠꯇꯕ ꯃꯇꯧꯗ ꯂꯩꯔꯝꯂꯤꯕ ꯑꯣꯐꯤꯁꯔꯁꯤꯡꯗ ꯅꯠꯇꯅ ꯁ꯭ꯇꯥꯐ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯁꯥꯎꯅꯔꯦ꯫ DGPꯗꯒꯤ ꯍꯧꯔꯒ ꯃꯆꯥꯒꯤ ꯄꯣꯁꯇ ꯂꯩꯕ ꯃꯤ ꯐꯥꯎꯕ ꯑꯃꯠꯇ ꯆꯤꯊꯗ ꯂꯩꯔꯝꯃꯤꯒꯁꯤꯗꯤ ꯈꯣꯒꯦꯟꯗꯤ ꯀꯩꯁꯨ ꯊꯋꯥ ꯁꯥꯗꯦ꯫ ꯑꯣꯏ, ꯇꯥꯗ꯭ꯔꯣ ꯑꯩꯅ ꯉꯁꯥꯏꯗꯩ ꯍꯥꯏꯔꯤꯁꯤꯕꯣ? OCꯗꯨ ꯁꯥꯎꯅ꯫ ꯑꯣꯏ, ꯅꯪꯅ ꯑꯩꯈꯣꯏꯁꯦ ꯀꯩ ꯑꯣꯏꯅꯨꯒꯦ? ꯍꯥ? ꯅꯌꯨꯝꯗ ꯆꯠꯀꯗꯕ ꯂꯤꯆꯠꯇꯣ ꯃꯐꯝꯁꯤꯗ ꯀꯅꯥꯅ ꯆꯠꯂꯣ ꯍꯥꯏꯒꯦ? SPꯗꯨꯁꯨ ꯐꯤꯡꯀꯠꯂꯛꯏ꯫ ꯂꯣꯀꯞꯇ ꯅꯝꯁꯜꯂꯨ, ꯃꯅꯝ ꯇꯠꯀꯩ ꯐꯨꯊꯒꯦ꯫ ꯃꯌꯥꯝꯁꯤꯡꯗꯨ ꯁꯥꯎꯔꯦ, ꯑꯗꯨꯕꯨ DGPꯅ ꯐꯥꯊꯔꯛꯏ꯫ ꯍꯩ, ꯉꯥꯏꯈꯣ, ꯐꯖꯅ ꯉꯥꯡꯅꯁꯤ꯫ ꯏꯕꯦꯝꯃ, ꯀꯩꯒꯤꯅꯣ ꯉꯁꯥꯏꯗ ꯑꯩꯈꯣꯏꯅ ꯅꯣꯏꯕꯨ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯍꯧꯖꯤꯛꯇ ꯌꯧꯕꯤꯔꯛꯂꯤꯗꯤ? ꯅꯠꯇꯦ, ꯅꯈꯣꯏꯕꯨ ꯅꯆꯥꯁꯤꯡꯁꯦ ꯀꯩꯝꯇ ꯅꯨꯡꯁꯤꯕ ꯐꯥꯎꯗ꯭ꯔꯕꯣ? ꯀꯔꯝꯕ ꯃꯃꯥ ꯃꯄꯥꯅꯣꯅꯦ ꯅꯣꯏꯅꯤꯕꯣ? ꯁꯃꯥꯗꯤ DGPꯒꯤ ꯋꯥꯍꯩꯗ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ, ꯑꯗꯨꯕꯨ ꯈꯣꯒꯦꯟꯗꯤ ꯀꯩꯁꯨ ꯈꯟꯗꯦ꯫ ꯈꯣꯏꯃꯨ ꯁꯥꯎꯅ꯫ ꯈꯣꯒꯦꯟ ꯍꯥꯏꯔꯤ ꯌꯦꯡꯂꯛꯏ꯫ ꯀꯅꯥꯅꯣꯅ ꯃꯃꯤꯠꯇꯣ ꯅꯣꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯈꯣꯏꯃꯨ ꯑꯣꯏꯔꯝꯕꯗꯨꯗ ꯃꯁꯥꯗꯨ ꯆꯨꯝꯅ ꯂꯦꯞꯅꯕ ꯁꯦꯝꯃꯤ, ꯅꯣꯛꯁꯤꯟꯅꯔꯒ꯫ ꯁꯥꯔ, ꯇꯨꯒꯦ ꯇꯧꯏꯅꯦꯍꯦ, ꯖ꯭ꯋꯥꯔ ꯍꯥꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯏ, ꯅꯠꯇ꯭ꯔꯒ ꯃꯣꯏꯒꯤ ꯂꯩꯕꯥꯛꯁꯦ ꯕꯦꯂꯦꯟꯁ ꯃꯥꯟꯅꯗꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤ꯫ ꯄꯥꯔꯦꯝꯕ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯃꯄꯥꯅ ꯆꯠꯄ ꯂꯤꯆꯠꯁꯤ ꯆꯞ ꯆꯥꯅ ꯃꯆꯥ ꯑꯅꯤꯁꯤꯅꯁꯨ ꯆꯠꯂꯤꯅꯤ, ꯃꯈꯣꯏꯁꯦ ꯄꯔꯥ ꯑꯃ ꯇꯝꯕꯤꯗꯕ ꯌꯥꯔꯣꯏ꯫ ꯁꯅꯥꯅ, ꯍꯩ, ꯃꯁꯤ ꯀꯩꯅꯣꯝ ꯇꯧꯏꯅꯤ, ꯃꯥꯒꯤꯁꯦ ꯌꯨꯈꯛ ꯉꯥꯎꯕ ꯅꯠꯇꯦ, ꯉꯥꯎꯁꯤꯟꯅꯒ ꯌꯥꯎꯅ ꯉꯥꯎꯁꯤꯟꯅꯕ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯃꯁꯤ ꯆꯨꯝꯅ ꯋꯥꯔꯤ ꯁꯥꯕ ꯌꯥꯔꯣꯏꯗꯧꯔꯤ, ꯂꯤꯆꯩꯗꯨ ꯄꯨꯔꯛꯎ, 2-3 ꯆꯤꯡꯒꯦ꯫ ꯀꯣꯟꯁꯇꯦꯕꯜ ꯑꯃꯅ, ꯁꯥꯔ, ꯁꯣꯝꯗ ꯂꯩꯖꯔꯦ꯫ ꯀꯔꯥꯏ, ꯄꯤꯔꯛꯎ꯫ ꯍꯥꯏꯔꯒ ꯁꯅꯥ ꯆꯩꯗꯨ ꯂꯧꯏ, ꯑꯗꯨꯒ ꯈꯣꯒꯦꯟꯒꯤ ꯀꯂꯥꯞꯇ 2 ꯆꯤꯡꯏ꯫ ꯈꯣꯒꯦꯟ ꯆꯩꯅꯥꯗꯨꯅ ꯅꯤꯁꯥꯒꯤ ꯃꯌꯥꯏꯒ ꯈꯪꯍꯟꯍꯟꯈꯤꯕꯒꯨꯝ ꯇꯧꯏ꯫ ꯑꯣꯏꯃꯥ, ꯀꯩ ꯈꯨꯅꯥꯅꯣ ꯁꯤꯕꯣ? 1,000 ꯄꯤꯕ ꯕꯣꯇꯜ ꯑꯃꯈꯛ ꯊꯛꯂꯛꯄꯁꯦ ꯅꯤꯁꯥꯒ ꯁ꯭ꯋꯥꯏ ꯃꯥꯡꯉꯤ꯫ ꯃꯥꯡꯅꯤ ꯅꯪ, ꯃꯥꯡꯅꯤ꯫ ꯁꯥꯔ, ꯑꯩ ꯁꯣꯏꯈ꯭ꯔꯦ, ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯁꯥꯔ, ꯑꯩ ꯁꯣꯏꯈ꯭ꯔꯦ꯫ ꯅꯆꯥ ꯑꯅꯤꯁꯤ ꯂꯣꯀꯞꯇ ꯂꯩꯔꯤꯁꯤꯁꯨ ꯅꯄꯥ ꯅꯪ ꯂꯧꯕꯒꯤꯅꯤ꯫ ꯅꯪꯒꯤ ꯂꯨꯗꯕ ꯃꯣꯔꯦꯜ ꯌꯥꯎꯗꯕ ꯁꯥꯖꯠꯇꯨ ꯂꯧꯔꯦꯅꯦ, ꯑꯗꯨꯅ ꯑꯗꯨꯝ ꯊꯣꯛꯂꯛ ꯇꯥꯕꯅꯤ꯫
ꯊꯣꯛꯂꯛꯈꯤꯅꯤ ꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯊꯧꯗꯣꯛ ꯀꯌꯥꯁꯨ ꯃꯄꯥ ꯑꯣꯏꯕ ꯅꯪꯅ ꯑꯗꯨꯝꯅ ꯉꯥꯎꯔꯒ ꯂꯩꯔꯗꯤ ꯀꯔꯝꯕ ꯃꯆꯥꯅ ꯐꯒꯗꯧꯔꯤꯒꯦ ꯃꯃꯥ ꯅꯪꯁꯨ ꯑꯗꯨ ꯃꯉꯥꯏ ꯃꯤꯒꯤ ꯃꯆꯥꯗ ꯐꯠꯇꯕ ꯂꯤꯆꯠ ꯆꯠꯂꯨꯔꯗꯤ ꯍꯤꯡꯅ ꯂꯩꯔꯣꯏ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯗ꯭ꯔꯦ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯅꯈꯣꯏ ꯑꯅꯤꯅ ꯅꯆꯥꯁꯤꯡꯕꯨ ꯀꯣꯏꯊꯥ ꯊꯥꯗꯣꯛꯑꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯃꯤꯒꯤ ꯃꯆꯥ ꯅꯨꯄꯤꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯨꯔꯦ ꯅꯨꯄꯤ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯀꯩꯁꯨ ꯂꯩꯇ ꯈꯜꯂꯤꯕꯁꯦ ꯅꯈꯣꯏꯅ ꯊꯣꯛꯍꯟꯕꯅꯤ ꯅꯈꯣꯏꯒꯤ ꯅꯇꯧꯅ ꯅꯆꯥꯅ ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯇꯧꯔꯛꯄ ꯃꯁꯥꯅ ꯇꯥꯕꯅꯤꯅꯦ ꯑꯣꯁꯤꯗꯨꯅ ꯑꯃꯨꯛ ꯑꯁꯨꯛ ꯆꯥꯎꯈꯠꯂꯕ ꯃꯇꯝꯁꯤꯗ ꯁꯤꯌꯥ ꯀꯩꯊꯦꯜꯗ ꯅꯨꯄꯤꯒꯤ ꯐꯣꯟꯒ ꯃꯨꯟꯗꯅ ꯃꯤꯌꯥꯝꯗ ꯃꯣꯏꯅ ꯀꯔꯤꯝꯇ ꯀꯤꯗ꯭ꯔꯤꯁꯤꯅꯤꯅꯦ ꯂꯩꯔꯤꯕ ꯃꯤꯌꯥꯝꯗꯣ ꯃꯤ ꯑꯣꯏꯅ ꯎꯈꯤꯗꯕꯩ ꯋꯥꯅꯦꯕ ꯖꯨꯠ ꯆꯥꯏꯌꯦ ꯅꯆꯥꯅꯤ ꯍꯥꯏꯕꯗꯩꯕꯣ ꯁꯃꯥꯗꯤ ꯃꯃꯥꯏꯗꯨ ꯊꯝꯕ ꯉꯝꯗ꯭ꯔꯤ ꯂꯦꯞꯂꯤꯕꯗꯨꯁꯨ ꯆꯨꯝꯅ ꯂꯦꯞꯄ ꯉꯝꯗꯦ ꯑꯗꯨꯕꯨ ꯈꯣꯒꯦꯟꯗꯤ ꯀꯩꯁꯨ ꯈꯟꯗꯦ ꯑꯗꯨꯝ ꯂꯦꯞꯐꯝ ꯊꯣꯛꯄ ꯂꯦꯞꯂꯤ ꯃꯆꯥ ꯍꯦꯛ ꯊꯥꯗꯣꯔꯛꯄꯒ ꯂꯩꯔꯤꯕ ꯃꯤꯌꯥꯝꯗꯨ ꯍꯟꯅ ꯌꯦꯡꯗꯕꯤ ꯆꯠꯈꯤꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤ ꯍꯦꯃꯟꯇꯅ ꯁꯔ ꯃꯈꯣꯏꯒꯤꯁꯦ ꯌꯥꯏ ꯈꯪꯗꯅ ꯃꯊꯪꯗꯁꯨ ꯑꯇꯣꯞꯄꯒꯤ ꯃꯆꯥꯅꯨꯄꯤ ꯄꯥꯡꯒꯜ ꯁꯣꯟꯖꯕꯤꯁꯤꯡꯗꯨ ꯇꯧꯈꯤꯕ ꯌꯥꯏ ꯑꯗꯨꯅ ꯍꯟꯗꯛ ꯃꯈꯣꯏꯕꯨ ꯄꯔꯥꯝꯗꯤ ꯇꯝꯕꯤꯍꯧꯔꯁꯤ ꯂꯦꯝꯅ ꯊꯥꯗꯣꯛꯄꯤꯈꯤꯅꯨ ꯄꯥꯔꯦꯝꯕꯅ ꯑꯆꯨꯝꯕꯅꯦ ꯁꯔ ꯃꯈꯣꯏꯗꯤ ꯅꯨꯄꯥꯅꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯥꯡꯕꯗ ꯅꯨꯄꯤ ꯀꯌꯥ ꯑꯃꯒꯤ ꯄꯨꯟꯁꯤꯁꯨ ꯃꯥꯡꯈꯤꯕ ꯌꯥꯏ ꯑꯗꯨꯅ ꯄꯔꯥꯝꯗꯤ ꯇꯝꯕꯤꯌꯨ ꯁꯔ ꯆꯨꯝꯃꯤ ꯐꯔꯦ ꯉꯁꯤ ꯑꯍꯤꯡꯁꯤꯃꯗꯤ ꯂꯣꯀꯞꯇ ꯑꯗꯨꯝ ꯂꯩꯔꯁꯅꯨ ꯍꯌꯦꯡ ꯑꯌꯨꯛꯇ ꯂꯥꯛꯎ ꯍꯤꯗꯥꯛ ꯉꯥꯎꯗ꯭ꯔꯕ ꯃꯇꯝꯗ ꯂꯥꯛꯎ ꯍꯌꯦꯡꯒ ꯍꯤꯗꯥꯛ ꯊꯛꯑꯒ ꯂꯥꯛꯂꯗꯤ ꯅꯪꯁꯨ ꯅꯆꯥꯁꯤꯡꯒ ꯄꯨꯟꯅ ꯁꯖꯤꯋꯥ ꯖꯦꯜꯗ ꯊꯥꯔꯦ ꯈꯪꯉꯨ ꯈꯣꯒꯦꯟꯅ ꯀꯩꯅꯣ ꯁꯔ ꯉꯁꯤ ꯄꯨꯈꯤꯕ ꯌꯥꯔꯔꯣꯏ ꯍꯥꯏꯔꯤꯕ꯭ꯔꯣ ꯏꯆꯥꯅꯤꯕꯣ ꯁꯔ ꯂꯥꯛꯈꯩꯁꯨ ꯂꯥꯛꯍꯜꯂꯒ ꯄꯨꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤꯗꯤ ꯐꯖꯗꯦꯗ ꯄꯨꯖꯈ꯭ꯔꯒꯦ ꯏꯆꯥꯅꯤꯗꯣ ꯊꯥꯗꯣꯛꯄꯤꯔꯨ ꯁꯔ ꯍꯣꯏꯒꯤ ꯁꯦꯜ ꯀꯌꯥ ꯊꯝꯖꯔꯝꯃꯨꯒꯦ ꯇꯥꯛꯄꯤꯔꯨ ꯋꯥ ꯉꯥꯡꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯌꯥꯝ ꯆꯪꯗꯅ ꯈꯣꯒꯦꯟꯕꯨ ꯇꯣꯠꯄ ꯍꯧꯈ꯭ꯔꯦ